Litan Khul amadi Litan Bazar gi Chayetnaba ase Naga gi chatnabi matung ina loishinnaba hotnadrabadi athubada eviction toubagi khongthang loukhatlakkani haina Wung Tangkhul Region na Sareikhong Kuki Chief Hemkhothang Baite da Akanba Wapham Thamkhre Hiramasigi matang da Government of the People Republic of Nagaland Wung Tangkhul Region gi Central Administrative Officer W Sayai da khujek piraka thatorakpa cherol amana hai Litan Khul amadi Litan Bazar ase Mahaurol dagi Sikibong Sareikhong Village ke saruk ama oiraga lakhe adubu matam amada Sareikhong Kuki gi chief oiramba Soyam Baite da hairiba mafam asida lokaina lam khopchilaklaga khundaba horakhe matam aduda Sikibong Sareikhong Village ke khulakpagi ayaba amata lokhibilite mafam asida Kuki singna lam khopchilaga khundaba horakhiba asiga mari leinana legal gi thongda thengnaraga lakhe Masida mari lainaba court na Litan Khul amadi Litan Bazar ase Sikibong Sareikhong ge traditional boundary gi manungda leibang mafam ni haina wail pike pumna makseng asi oiduna su nakal ani gi marakta aphaba mari lainaba amadi tangdu leitaba fibam thamnaba gi damak kumja English amaga chamapal hufutara humdegi September tang tarita condition kharagi makada settlement agreement ama tokhe Haiba agreement aduki wafam de Sikibong Sareikhong ge khulakpada Sareikhong Kuki ge chief na kumja English amaga chamapal hufutara mari ge July tang kuthaga matoi fauge manung mamangda lupa lising kun ge cell phone piba haibasine adubu Sareikhong Kuki ge chief na lupa lising tara dagi hena piba ngamkhidaba maramna kumja English amaga chamapal hufutara humdegi September tang taret ge settlement agreement adu Tangkhul Naga gi custom amasung tradition ge matung ina cancel tokhe Ipa ipu singi haktaktagi mafam asida khunta leithakibagi wari singbul amadi puwari kaya leiba asigi ona tainabada hauzik Sareikhong gi chief oriba Hemkhothang Baite da Litan amasung Litan Bazar gi matangda aranba wafam kaya sandokpa thengnade oirakliba pibam asida Litan amadi Litan Bazar gi lam ase mahaurol dagi Tangkhul Naga singna khunta leitaraklaba Sikibong Sareikhong Village ke saruk amadi haibase ngasi nahongna amuk lauthokle maram aduna Sareikhong Kuki gi chief Hemkhothang Baite na hauzik oriba Chayetnaba pibam ase tangdu leitara Tangkhul Naga singi chatnabi ikai khumnaduna loishinnaba honagadabane wafam ase indrabade Naga singi customary law amasung chatnabi gi matung ina khudakta eviction tawgi khongthang loukhatlakkani haina Hemkhothang Baite gi mafamda cherol asina Akanba Wapham Thamkhre